lamja thang hawki hat pa kuki kana kana chatorige ado lam phangani hai ri lamja thang hawki hat pa mi do susanpur da lam pi ni ai lam noi angam tauna ro ai khoi di asum lila jenge ko ado susanpur gi lam do noi na pa na thanam badi na te ko mai te khoi gi ni video se anat yengasi mana amok WhatsApp group adumaktada lamza thang hat pangamba miyoida khulgi lampi gani haina tharakpa message sing yauri Delhi police na kuki singi mamai da khongpak na kaure he ado kuki noi mem pause ana ta si ko Delhi da jantar mantar da protest tauni kaina chen chalu bado namai sing do khongpak na kawi re hai ne chumro ne kuki pause am da ta salo Makha tarakpada iramdam pau Facebook page tagi update amtang lakot charke jantar mantar da kuki gi protest tauni tarumbadu mitei gi maikai kya dagi Delhi police na tawdana ba haibadagi permission withdraw tawkhre kuki protest tawhan khidre ngasi somnana nongmai maruna marai bakta salute torome hai ri kuki lalhuwa ma separate administration phangna kulen jograba kaino tarasiko Kuki lalogo leader oiriba LS pu mangboy gari thoringai ta moi kuki masel na makokta nomaina kaplam le Kuki gi pocket tagi number 4 kam na ba series ngasi gi rally da tara e ado number 4 da ngawza ba se kana no kuki sing ni moi nupi ni pa sing na available season aba po se ngasi rally da top launa me hamang da ta thoi adu di yengasi ko oh my god kana bada moi sauna bada gari ko khai bada moi gi license oiriba khoige insulin series ni ma'am kelaize green round torga question lisi masi insulin series ni masi atopa sin da bana ti moi drug ka pa sin da bani ma'am muneng bi umtang lamja thang hawkip to kulen da thadri bhaugi kuki singi di separate administration gi demand se mapum pharo eba paw ma sulai adu so mokta rasiko kuki noi angam ba hatok no aidi haibiri sini adu the WhatsApp group aduda thanaba message singi screenshot ki print out copy sing su yauri maduda miyoi amana tharakpa message amada center na separate administration pirabasu lamza thang hawkip hatriba phawba mapung faroi haina iba thengnari wakat aduda WhatsApp group amage member anina mahakpu hatnaba wafam sing phongdokhiba lai haina palle miyoi tara manga gi mathakta lamja thang hawkip na complain tawgare aduga asina zomi ga kuki ga tokhai tabagi photo se yengminarasi aduga nakanama romdana susanpur dangasi lamja thang hawkip ki yumdo kuki singna mai thado khare moigi peace rally di hainiya ba moigi rally se asumaine mi gi yum mai thadriga gi moigi rally se mapum phade ba aduga kuki singna asumaine sum mamang da su tang ahumda 23 May da peace rally ne chalaga maitei gi yum kaya mai thagi ngasi lamja thang hawkip ki yum mai thari bodo lamja thang hawkip nangi thamoi de kari phawri adumaina ni maitei khoi gi yum kuki singna ahamba da mai thaba hawki baje ado lamja thang hawkip ki complaint se ana amta taminarasi chingba Michael lamza thang hawkip ki churachandpur de laibe yumda hawkiba nongmai jing nimita sathakhiba attack aduga mari lainana mahak na miyoi taramanga ki mathakta police da formal complaint ama thangat kray ngasi gi matau se saba thodok maitei gi mathakta kuki singna peace rally ne na chalaga maitei gi yum kaya mai thagi bodo maitei gi posai kaya huran lamanghan gi ba thoki ba kaya do lamja thang hawkip ki yum ngasi susanpur da kuki singna peace rally ne na laga mai thadoi bodo lamja thang hawkip noi gi mayam gi thamoi da kari phawri nangi thamoi da kari phawri nang na ngasi police da complaint tore miyoi tara manga gi mathakta adumaina maitei gi yum kaya maitei gi posai kaya huran ba zum kaya manghan takhan gi ba maitei nupi ingang sing da otpa nei ba tau gi ba asi gumba thodok se sat sana maitei da mamang dagi kuki noina tau kharabani aduga gi asi gi irang se thoki bani aduga Delhi romda protest of basasaruba kuki refugee illegal immigrants mayam dusu Delhi police na permission pibi dare do hojikti kuki noi se noi masen bhauna hatok na ba aduga noi gi kuki leader dusu lawai duga nusi biram na maru ama kapsan biram edo noi gi paite leader su kuki na sum phudatli zomi leader su kuki na sum phudatli aduga ngarang na hansu
कुकी की फिल्म डायरेक्टर प्रोड्यूसर ये हॉस्पिटल दा नोई मसेन ता असुम असी कदेन स नोई मसेन ता अदो अइना हाइगदबदी कुकी न फंगे कुकी लेन तालहलो जोमी न फंगे जोमी लेन तालहलो नोईगी कुकी लेन से न करी नोइबदा नोइना सीरगा चतुर मफम दो अदो कुकी लेन अदुगा जोमी नोईगिसु पाइते नोईगिसु हौजिकी तंजासिगा कुकी सिंगना नोइबु असोक उसित थवोइदना असोक हंधना नोईगी फ्लैग तुबु फार्मेसीगी फ्लैग निसु हाइबिग्रबनियाबा अदुगा पाइते लीडर अमसु अदुक तमथीना फूरिबा असिगुम्बा कया तौना कुकी सिंगसिबु तंजासिगा नोई मयाम संगना नैहेटबा ngamdragadi करी कानै नोइसु कुकीनी एना हाइनिंगिरो अमुकना कुकी नते ना तौगदबा अमा तौ ngangadaba ama ngangu maitei ekhoi maitei tongana taaribase ekhoide kanamna chinghenbasu ngamoi ekhoide kanamna lauthokpasu ngamoi maitei di ipa imana pokpirambada maitei oina leiramba laigi maja masu oina leiramba manipur se semgat sagat pase maitei na manipur semgi bani kanglei pak maitei na maitei gi lam kanglei pak haibase maitei gi pokna phamni aduna kuki noi illegal immigrants noi na khangadabadi hojik नोगी ngasi rally दुगा मी थोपी रक्तदना माइक पाइरगा थोपीरो कुकी अखोई रैली से मपुम फाहनबा जोमी सु तोखाइना ताखरे मैतै सिंगसिगी ममांगदा अनहोगना इकाई घरेदा तौदोरिबसे करिनो दिल्ली पुलिस ना कुकी नुपी निपा मयाम सिसु खोंगपाकना काउथोरे ना माइक पाइरा कोइलाव लाउरिदो खरनिगी मतुंगददी बोरा पाइरगा हौरक फमदा चेलकपदो अदु फमदा नोइ चेनगदा मतम कुइद्रबनी नो इचिनाव मयाम ngasi video thamjarei base moina peace rally di haineba ngasi gari da phuna na mogi tawri bado aduga mogi leader amsu makokta kapthatlame na tawri base ado mogi peace rally ai base mapun sida kuki na peace saiba peace se mogi e da yawrak trabani mapun sida kuki na peace saiba si wahan thok kaido moi da khangaroi da bani ngasi su peace rally ne chalaga migi yum mai thadokpa ma kuki masen amana ama hatokna ba amana ama phudat pa asing atani aduna mitop tani moigi masada kari minungsi yaudori bano si opam sita haijage aduga lamjathang haukip nasu angam bathakta complain bu tauba aduga sonal lamjathang haukip hat paduna susanpur da lampi ni haiba do lamdo noigi napa napuna thanamba lam nate maitei ekhoigi lamni maitei ekhoigi ipa ipuna पालंबा मैतै निंगधौगी मिंगनी सुसानपुर हाइबदो सुसानपुर से कदाय रे लाखिबनो करम निंगधौगी ममिंग न सुसानपुर से कैदोबगी लाइना बदो अदु हाना हिस्ट्री थिगा लुकुकी मिनाइ नोय सुसानपुर दे लंपी गनी गायना नपा नपुना थनंबा लम दुमाइना दो इचिनाव मयम वीडियो हे हम सांगना ngang अरोइगे ngasi से aina mayam na su uramani na khana Susanpur ki lamjathang haukip ki jum mai chakpa adu video du di hapak tare ado mayam sum tara mani uramane na ado mathang video da muk aina ngarang di haigi bani ko kuki noi gi asi ba pau puraga lake aina ado noi nong mai maru pan bagi pau di pubira bani ko kulen yo graba jeng so salu aduga dili dagi kauna talakpa mayam do mathibong sa phangak tara kari khara apum sa khara odo noi oka karino hui apum bakari kraka som phutlaga sai hena su tari e chumbro khangde da lang chu jam pam jaba kanggu ni ko kui noi se ko noi ma sen chu pangsi te si pangha ta hat nei loi na hek sijakharo noi se lak padagi ni manipur se wari base aduna kuki haiba jati se tumna ba sijakharo si sema hairam ge ko noi ma sen angam ba hanno paite su zo mai kanggu su kuki su angam ba hatok na ro loisa lage ichinaw mayam pari mom channel se nang si thamja khiba video siga asoi ran yaw khiba kya lege so ngak pi waina yengbi diba mayam punam kem pham dei kok no jari ngasi gi lamjathang haukip ki yum mai thai ba somaina ekhoi meitei gi su aham bada yum mai thagi bani adu tanja adu gadi lamjathang haukip to thamoi de saina phauramoi do ngasi di magi yum mai tharama bani na thamoi da khajik tang su kari phawri nungai ba phawbra nungai ta ba phawbra
ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯚꯤꯗꯤꯑꯣꯁꯦ ꯑꯁꯣꯏꯗ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯔꯤ ꯃꯣꯝ ꯆꯦꯅꯦꯜꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯂꯝ ꯆꯊꯥꯡ ꯍꯥꯎꯀꯤꯞ ꯍꯥꯠꯄ ꯉꯝꯕ ꯃꯤꯑꯣꯏꯗ ꯈꯨꯜꯒꯤ ꯂꯝ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯍꯥꯏꯔꯤ